ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯕ ꯃꯅꯤꯄꯨꯔꯗ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯆꯥ ꯈꯨꯗꯤꯡꯃꯛꯅ ꯊꯣꯛꯂꯤꯕ ꯈꯣꯡꯖꯣꯝꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯥꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯇꯨꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯇꯦꯡ ꯇꯧꯕꯤꯕꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯉꯁꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯏꯃꯨꯡ ꯑꯁꯤꯗ ꯑꯉꯝꯕ ꯑꯔꯩꯕ ꯃꯇꯦꯡ ꯄꯥꯡꯕ ꯂꯦꯞꯇ꯭ꯔꯤ ꯃꯇꯝ ꯁꯥꯡꯅ ꯑꯋꯥꯕ ꯇꯥꯔꯛꯂꯕ ꯏꯃꯨꯡ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡꯗꯒꯤ ꯃꯃꯣꯟ ꯅꯣꯛꯆꯔꯤ ꯃꯤꯌꯥꯝꯅ ꯄꯥꯡꯂꯤꯕ ꯃꯇꯦꯡ ꯑꯁꯤꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯠꯀꯗꯧꯔꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄꯤꯔꯤꯕꯁꯤꯡꯕꯨ ꯃꯈꯣꯏꯅ ꯂꯥꯛꯂꯝꯕꯒꯤ ꯐꯣꯇꯣ ꯅꯠꯇ꯭ꯔꯒ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯈꯔ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯑꯃꯗꯤ ꯐꯦꯁꯕꯨꯛꯀꯤ ꯃꯇꯦꯡꯗꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯌꯧꯍꯟꯖꯔꯤ ꯑꯉꯟꯕ ꯃꯇꯝꯗ ꯂꯦꯡꯕꯤꯔꯛꯄ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯕ ꯀꯌꯥꯗꯤ ꯃꯈꯣꯏꯒꯤ ꯁꯛꯇꯝ ꯑꯩꯈꯣꯏꯅ ꯔꯦꯀꯣꯔꯗ ꯇꯧꯕ ꯅꯪꯍꯧꯗꯕ ꯀꯌꯥꯁꯨ ꯌꯥꯎꯏ ꯑꯁꯤꯒꯨꯝꯅ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯏꯃꯨꯡ ꯑꯃꯗ ꯃꯤꯌꯥꯝ ꯍꯨꯞꯅ ꯃꯇꯦꯡ ꯄꯥꯡꯕ ꯑꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯎꯕꯤꯔꯒ ꯍꯟꯗꯛꯀꯤ ꯑꯁꯤꯗ ꯌꯥꯎꯍꯧꯗ꯭ꯔꯕꯁꯨ ꯏꯔꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯔꯩꯆꯥꯁꯤꯡ ꯈꯨꯗꯣꯡꯆꯥꯗ꯭ꯔꯕ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯀꯌꯥ ꯃꯈꯣꯏꯒꯤ ꯑꯋꯥꯕꯗ ꯃꯇꯨꯡꯗꯁꯨ ꯁꯣꯏꯗꯅ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯨꯅ ꯇꯥꯏꯕꯪ ꯃꯄꯨꯗ ꯅꯤꯖꯔꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯅ ꯁꯟꯗꯣꯛꯆꯈꯤꯕ ꯗꯥꯏꯃꯟ ꯇꯣꯛꯁ ꯃꯤꯌꯥꯝꯅ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯁꯤꯒꯤꯗꯃꯛ ꯏꯔꯩꯆꯥ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯖꯕ ꯎꯠꯆꯔꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯀꯔꯤ ꯀꯔꯥꯒꯤ ꯃꯇꯥꯡꯗꯨꯗꯤ ꯍꯧꯖꯤꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯩ ꯏꯁꯥꯗꯁꯨ ꯑꯥꯏ ꯀꯥꯔꯗ ꯑꯃ ꯌꯥꯎꯖꯔꯤꯀꯣ ꯑꯩꯈꯣꯏ ꯗꯤꯁꯦꯕꯜ ꯑꯣꯏꯕꯒꯤ ꯁꯤꯗ ꯂꯩꯖꯔꯤꯕꯁꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯍꯥꯟꯅꯒꯤ ꯈꯦꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯛ ꯗꯤꯁꯦꯕꯤꯂꯤꯇꯤ ꯑꯥꯏ ꯗꯤ ꯍꯥꯏꯗꯅ ꯑꯃ ꯂꯩ ꯍꯥꯏꯔꯤꯕꯁꯤ ꯌꯨꯅꯤꯛ ꯗꯤꯁꯦꯕꯤꯂꯤꯇꯤ ꯑꯥꯏ ꯗꯤꯁꯦ ꯃꯁꯤꯒꯤꯁꯤ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤ ꯗꯤꯁꯦꯕꯤꯂꯤꯇꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯄꯤꯔꯦꯕ ꯍꯧꯖꯤꯛꯇꯤ ꯃꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅ ꯑꯣꯟꯂꯥꯏꯟꯗ ꯍꯥꯟꯅ ꯑꯦꯟꯔꯣꯜꯃꯦꯟꯁꯦ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯤꯞ ꯃꯦꯗꯤꯀꯦꯜ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯥꯔ ꯁꯤ ꯑꯦꯝ ꯑꯣ ꯊꯧꯕꯥꯜꯒꯤꯗ ꯆꯠꯂꯒ ꯑꯗꯨꯒ ꯇꯧꯒꯗꯧꯕꯅꯦꯕ ꯄꯣꯠꯁꯦ ꯑꯗꯣ ꯑꯍꯥꯟꯕꯒꯤ ꯑꯦꯟꯔꯣꯜꯃꯦꯟ ꯇꯧꯕꯒꯤ ꯊꯕꯛꯁꯤꯗꯤ ꯑꯩꯅ ꯇꯧꯖꯔꯁꯨ ꯌꯥꯏ ꯑꯩꯅ ꯑꯗꯨꯒꯤ ꯃꯤ ꯃꯌꯥꯝ ꯑꯃꯒꯤ ꯇꯧꯕꯤꯈꯤꯕ ꯌꯥꯎꯔꯦ ꯑꯉꯥꯡꯒꯤ ꯑꯙꯥꯔ ꯀꯥꯔꯗꯀꯨꯝꯕ ꯂꯩꯕꯤꯔꯒꯗꯤ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯙꯥꯔ ꯀꯥꯔꯗꯁꯦ ꯑꯩꯈꯣꯏ ꯀꯥꯞꯄꯅꯦꯕ ꯉꯁꯤ ꯍꯌꯦꯡꯁꯤꯗꯀꯣ ꯃꯥꯁꯤ ꯁꯤ ꯐꯤꯕꯝꯁꯤꯅꯁꯨ ꯄꯨꯊꯣꯛꯑꯒꯁꯨ ꯀꯥꯞꯄꯝꯗꯕ ꯍꯥꯏꯇꯥꯔꯦ Thank you. Sino ming kari ko? Ay herojit ay sar. Kari lam deu biram. Chiwa de. Okay. Ay puyam sur Chandra langathen de. Sino. Ay na ireng bam si khai ngan ba. Khagem pali huidon lai kai de. Okay. Ay gi MD Salim Khan Faudin Orampali. Ay gi na Lakshmi Bala Wangjing Bazaar. Okay. Ay na Priyanka Kachindari. Okay. Sawol sim isorjit thowal de. Okay. Sino ming amta habiyo ni sino? Ay gi ming na Swami Dev Maibam oiba. Charangpat. Pengi degi. Okay. Sino yu kari ni? Ay na Momocha Hailabuk dagi. Okay. Kara tay sak magi natrasu mayamgi mateng haitare ko. Sino mo je hoje bauti dum kara kana tore dum mateng pangbirak padi mam pange. Du pangai singina je dum sai so bazat ja do ginate. Du moi sim mayum je. Lagi sigi berenta sima ngasi ayo mu tok thoini. Berenta sim thara masi ma khajan birage. So matai gi sina khoi mayam be macha jingi songi sina. mayambagi masajing moi gi sima thak ti loi sille songi beren tam sin dare songi di moi sille pahoren misti la pan jalani okay yare ai photo to kapse gi na nakan sum lebio amon to phamui chira te phambi yani yaw sa ne sa nang ta len na yam solak pani ne hoi len gang kina hoi yang na han fulle fully ani haram mo len la okay
자, 링전지죠. 왜 앞링 잡이죠? 한번 더. 이몽제 khá 사버 걷패주 또 보자. 근데 틴 곱고 걷패 또 보기 뭐 꼼다이는 거. 다들 만나 제님스 때 부부 독터니. 아코이 나한 락사는 모두기 렘폴의 사트라 같네. सर मैं आप सुन लिंक सब दीजिए मानना नहीं भाई पुतप तो ओ थैंक यू होय होय मानना नहीं पुतप तो अरे सर होय सर ताई तो विदे से होय होय आता दिखला है खंग माने वैसा मखुद की सरुक तो सर मई द माई सी एपिलेप्सी सु लई माई सी वन थब तो बने ओ ओ अद मई द तासन बई ने बा साइज साइज 13 14 ने सर ओ होगी बसे मसा की चाहिए मरी मुख बताए 시절이 또 그래요 그거 하고 시절하고 일렉트로 하자네 아니나 시대지 계속 일레이바 신랑 스포티 세컨 비주얼 났다나 뭐 보나 비고 아니 당원에 뜬다 폰 또 당원에 뜬다 포로 엔터가 봐 이티바다 살리 옆에나 ꯑꯗꯣ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯅ ꯉꯥꯡꯕꯁꯤ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯃꯥꯒꯤ ꯁꯤꯖꯔꯒꯤ ꯄꯣꯠꯁꯤꯃ ꯑꯩꯈꯣꯏ ꯌꯥꯝ ꯐꯖꯅ ꯏꯚꯥꯂꯨꯋꯦꯠ ꯇꯧꯕꯤꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯂꯦꯞꯄꯒ ꯇꯥꯟꯅꯕꯗꯤ ꯀꯅꯥ ꯇꯥꯟꯅꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯇꯥꯟꯅꯕ ꯇꯥꯔꯦ ꯁꯔ ꯑꯩꯈꯣꯏꯅ ꯃꯥ ꯖꯦꯅꯤꯝꯁꯀꯤ ꯀꯩꯅꯣꯒꯤ ꯗꯣꯛꯇꯔ ꯃꯦꯗꯤꯁꯤꯟꯒꯤ ꯗꯣꯛꯇꯔꯅꯤ ꯍꯣꯏ ꯁꯔ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯦꯗꯅꯀꯣ ꯑꯦꯗꯃꯤꯠ ꯇꯧꯔꯒ ꯆꯥꯎꯔꯥꯛꯅ ꯍꯞꯇꯥ ꯑꯃ ꯅꯨꯃꯤꯠ 10ꯅꯤ ꯀꯩꯅꯣ ꯇꯧꯔꯒ ꯁꯤꯒꯤꯁꯤ ꯐꯖꯅ ꯗ꯭ꯔꯦꯁꯤꯡ ꯇꯧꯕꯤꯕ ꯃꯇꯝꯗ ꯃꯁꯤ ꯁꯦꯞꯇꯤꯛ ꯑꯣꯏꯔꯛꯀꯅꯤꯕ ꯑꯁꯤ ꯃꯐꯝꯁꯦ ꯍꯣꯏ ꯑꯗꯨꯒ ꯁꯤꯒꯤꯁꯤꯃ ꯇꯧꯕꯤꯔꯒ ꯀꯩꯀꯩ ꯆꯪꯗꯣꯏꯅꯣ ꯍꯥꯏꯔꯣ ꯑꯩ ꯄꯣꯠ ꯆꯩ ꯂꯩꯔꯨꯔꯒꯦ ꯑꯁꯤ ꯍꯧꯖꯤꯛ ꯗ꯭ꯔꯦꯁꯤꯡ ꯇꯧꯕꯤꯔꯝꯃꯁꯦ ꯃꯥꯏ ꯀꯩꯅꯣꯃꯒ ꯕꯤꯇꯥꯗꯤꯟ ꯑꯃꯒ ꯑꯗꯒꯤ ꯕꯤꯇꯥꯗꯤꯟ ꯑꯃꯒ ꯒꯣꯁ ꯄꯤꯁ ꯑꯃꯒ ꯕꯦꯟꯗꯦꯖ ꯑꯃꯒ ꯀꯩꯅꯣ ꯇꯧꯕꯤꯔꯒ 난 판박은 어디 나 판게라 ꯉꯝꯕꯅꯤ 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 좀 ꯆꯠꯄ ꯈꯣꯠꯄ ꯃꯣꯏ ꯇꯥꯕꯀꯣ ꯇꯥꯕꯗꯤ ꯐꯝꯃꯣ ꯌꯦꯡ ꯑꯩꯈꯣꯏꯅ ꯍꯥꯏꯁꯦ ꯇꯥꯕꯗꯤ ꯃꯥꯜꯂꯦꯀꯣ ꯃꯥ ꯇꯥꯗꯦ ꯇꯥꯗꯕ꯭ꯔꯥ ꯇꯥꯗꯦ 그러다 왜 그러다 거기 제님스키 MS나 저거나 다이렉터다 프로스 오르가 ꯚꯥꯏ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯄꯨꯈꯠꯂꯛꯑꯦꯗꯅ ꯑꯗꯣ ꯄꯨꯈꯠꯂꯒꯦ ꯉꯁꯥꯏ ꯅꯨꯃꯤꯠ 저기 포스트 랜딩 하이다 닥터 라메슈 노레스 레오브네 라메슈 나 와이 사람만 시디 과이보다 하이드로에서 과이 베스트 안돼 안에 안에 베베 안에 시기 아까 건설이 포스트 과이보 이게 ꯕꯤꯇꯥꯗꯤꯟ ꯇꯩꯔꯒ ꯑꯗꯨꯝ 메타딘 때 오르바 하이드로 힐도 또 하이드로 과이 베스트 ꯃꯥꯅ ꯅꯨꯡꯉꯥꯏꯖꯕ ꯃꯑꯣꯡꯗ ꯐꯝꯍꯟꯕꯤꯌꯣ ꯐꯝꯍꯟꯕ ꯌꯥꯒꯗ꯭ꯔꯣ 한번 매야 한번 베스트 참 보험시라 레이브라 딱 맞잖아 머커치에서 프라 틱해 손을 그냥 빼ထုတ်ပြီး찡만이 찡만 되나 진짜 오시는 거야 나 받아내 베베 ꯃꯁꯥ ꯐꯔꯅꯤ ꯐꯔꯅꯤ 그 신나게 수행이 옵니다. 야니 야니 하여튼 좀 매우자 ꯑꯩꯈꯣꯏꯅ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯆꯥꯎꯔꯛꯑꯕꯅꯤꯅ ꯆꯍꯤ 7 9 ꯈꯪꯉꯦꯕꯀꯣ ꯂꯤꯚꯤꯡ ꯀꯩꯅꯣꯁꯦ ꯂꯧ ꯃꯇꯝ ꯁꯤꯗꯩꯁꯤꯗꯅꯦ ꯀꯩ ꯂꯝꯗꯣꯏꯅꯣ ꯁꯤꯅꯣ ꯊꯝꯕꯥꯜ
ꯊꯝꯕꯥꯜ ꯈꯣꯡꯗꯒꯤ ꯃꯤꯡꯗꯨ ꯀꯔꯤ ꯁꯥꯏ ꯑꯩꯒꯤ ꯆꯂꯥꯝꯕ ꯑꯩꯅ ꯇꯣꯏꯖꯝ ꯕꯤꯕꯦꯀꯥꯅꯟꯗ ꯑꯗꯨꯝ ꯊꯝꯕꯥꯜ ꯈꯣꯡꯗꯒꯤ ꯆꯞ ꯃꯥꯟꯅꯩ ꯏꯆꯤꯟ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯑꯩꯅ ꯇꯣꯏꯖꯝ ꯃꯣꯃꯣꯟ ꯑꯩꯁꯨ ꯋꯥꯡꯈꯩ ꯊꯝꯕꯥꯜꯈꯣꯡ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯀꯦ ꯑꯣꯀꯦ ꯕꯤꯕꯀꯣ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯂꯥꯛꯄꯤꯔꯤꯁꯦꯀꯣ ꯁꯤ ꯃꯃꯜ ꯌꯥꯝ ꯌꯥꯝꯈ꯭ꯔꯖꯥꯠꯅꯤ ꯁꯤꯗ ꯍꯦꯟꯕ ꯂꯩ ꯐꯣꯝ ꯂꯧꯊꯣꯛꯄꯤꯒꯅꯨ ꯁꯤꯅ ꯑꯗꯨꯝ ꯌꯥꯎꯁꯅꯨ ꯌꯨꯝ ꯁꯥꯕ ꯂꯣꯏꯗ꯭ꯔꯤꯕ ꯑꯩꯈꯣꯏ ꯀꯟꯅ ꯌꯥꯝ ꯀꯟꯅ ꯁꯥꯔꯤꯁꯤ ꯃꯊꯛ ꯇꯧꯔꯤꯁꯤꯅꯤ ꯌꯥꯏ ꯑꯗꯣ ꯐꯣꯇꯣꯁꯨ ꯑꯃꯨꯛ ꯀꯥꯞꯀꯦ ꯌꯥꯅꯤ ꯌꯥꯅꯤ ꯅꯠꯇ꯭ꯔ ꯅꯣꯏ ꯐꯣꯟ ꯌꯥꯎꯔ ꯑꯩꯈꯣꯏ ꯀꯥꯞꯄꯤꯔꯛꯀꯦ ꯌꯥꯅꯤ ꯌꯥꯅꯤ ꯅꯣꯏ ꯐꯣꯟ ꯄꯤꯔꯛꯑꯣꯅꯦ ꯍꯥꯏꯕꯣ ꯍꯣꯏ ꯌꯥꯏ ꯊꯝꯕꯥꯜ ꯈꯣꯡꯗꯒꯤꯅꯤ ꯂꯥꯛꯄꯤꯔꯤ ꯁꯤ ꯇꯥꯟꯅꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯉꯥꯛꯇ ꯑꯣꯏꯕ ꯌꯥꯝ ꯐꯩ ꯃꯖꯥ ꯄꯨꯕꯤ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯝꯃꯤꯇꯤꯒꯤ ꯃꯦꯝꯕꯔꯁꯤꯡꯗꯣ ꯂꯥꯛꯅꯤꯡꯕꯗꯤ ꯌꯥꯝ ꯌꯥꯎꯕ ꯑꯗꯨꯒ ꯃꯁꯥꯒꯤ ꯑꯆꯤꯟꯕ ꯃꯌꯥꯝꯗꯨꯅ ꯂꯥꯛꯇꯕꯁꯨ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯂꯥꯛꯑꯦ ꯌꯥꯔꯦ ꯌꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯤ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡꯗꯩꯀꯣ ꯁꯤꯐꯧ ꯊꯥꯛ ꯌꯧꯁꯜꯂꯛꯏꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯏꯃꯨꯡꯒꯤ ꯃꯊꯛ ꯀꯨꯞꯄ ꯂꯣꯏꯁꯤꯜꯂꯛꯑꯦ ꯁꯤ ꯕꯦꯔꯦꯟꯗꯥꯁꯤ ꯃꯁꯤ ꯈꯤꯇꯪ ꯍꯣꯔꯤ ꯁꯤ ꯂꯣꯏꯁꯤꯜꯂꯅꯤ ꯍꯌꯦꯡ ꯐꯨꯜꯂꯅꯤ ꯑꯗ ꯃꯊꯪ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯕꯤꯕꯗꯩ ꯍꯥꯏꯇꯥꯔꯦꯀꯣ ꯍꯣꯏ 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 ꯁꯤ ꯃꯅꯨꯡꯁꯦ ꯁꯤꯁꯤꯃ ꯐ꯭ꯂꯣꯔ ꯁꯤꯜꯍꯥꯎꯁꯤ ꯉꯥꯏꯍꯥꯛꯇꯪ ꯐꯝꯁꯤ ꯑꯗꯨꯒ ꯍꯦꯛꯇ ꯇꯧꯁꯟꯕ ꯌꯥꯔꯦ ꯍꯦꯛꯇ ꯀꯥꯈꯠꯄꯤ ꯈꯣꯡ ꯌꯥꯎꯁꯅꯨ ꯑꯗꯨꯝ ꯁꯤꯜꯍꯥꯎ ꯐꯣꯇꯣ ꯁꯦꯁꯟ ꯑꯃ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛꯇꯒ ꯑꯍꯟꯁꯤ ꯃꯅꯥꯛꯇ ꯐꯝꯃꯒ ꯇꯧꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝꯕ ꯌꯥꯝꯗꯕ ꯃꯇꯦꯡ ꯑꯃ ꯄꯥꯡꯉꯁꯦ ꯌꯥꯝ ꯄꯨꯟꯅ ꯀꯥꯈꯠꯄꯤ ꯀꯣ ꯏꯆꯤꯟ ꯏꯅꯥꯎ 이제 너무 인터뷰. ꯑꯩ ꯃꯤꯡ ꯔꯤꯁꯤꯀꯥꯟꯇ ꯀ꯭ꯋꯥꯏꯊꯦꯜꯗꯒꯤ ꯀ꯭ꯋꯥꯀꯩꯊꯦꯜꯗꯒꯤ. ꯑꯩꯒꯤ ꯃꯤꯡ ꯋꯥꯀꯦꯝ ꯆꯤꯡꯂ ꯁꯔꯥꯃꯩꯇꯩ ꯋꯥꯀꯦꯝꯗꯒꯤ. ꯑꯩꯒꯤ ꯃꯤꯡ ꯑꯁꯣꯛ ꯁꯦꯀꯦꯟ ꯃꯥꯔꯗꯒꯤ. ꯑꯩꯒꯤ ꯃꯤꯡ ꯌꯥꯏꯐꯕ ꯁꯒꯣꯜꯕꯟꯗꯒꯤ. ꯑꯩꯒꯤ ꯃꯤꯡ ꯀꯥꯟꯇ ꯊꯧꯕꯥꯜꯗꯒꯤ. ꯑꯩꯒꯤ ꯃꯤꯡ ꯗꯅ ꯈꯨꯔꯥꯏꯗꯒꯤ. 이제 인터뷰. 사다난다 나우람통ꯗꯒꯤ. 오케이. 이제 인터뷰. ꯕꯣꯏꯃ ꯀꯤꯌꯥꯡꯒꯩꯗꯒꯤ. ꯋꯤꯜꯁꯟ ꯈꯣꯡꯒꯟꯗꯒꯤ. ꯁꯃꯥꯟꯗ ꯃꯌꯦꯡ ꯂꯩꯀꯥꯏ. Okay. ꯑꯩꯅ ꯄ꯭ꯔꯗꯤꯞ ꯁꯤꯡꯖꯃꯩꯗꯒꯤ. 오케이. ꯕꯟꯇꯣꯁ ꯁꯤꯡꯖꯃꯩꯗꯒꯤ. 오케이. ꯔꯃꯥꯟꯗ ꯁꯤꯡꯖꯃꯩ. 오케이. ꯀꯔꯤꯒꯤ ꯕꯨꯂꯦꯠꯇꯤ ꯊꯧꯕ ꯑꯗꯣ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯁꯦ ꯂꯦꯟ ꯏꯟ ꯍꯦꯟ ꯃꯅꯤꯄꯨꯔ. 오케이. ꯑꯩꯈꯣꯏꯒꯤ ꯕꯨꯂꯦꯠ ꯊꯧꯖꯔꯒ ꯍꯧꯖꯤꯛꯀꯤ ꯃꯃꯤꯡꯗꯣ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ. ꯂꯦꯟ ꯏꯟ ꯍꯦꯟ ꯃꯅꯤꯄꯨꯔ. 오케이.